Hello guys, welcome back to my another video. Ngasi di mau sa thagat video dagi pura top video mane ngasi mayam na kudol tamjaga dri cha duga video si yanga matam na so mayam ne ang bom pokne tare. Covid patient ama ngasi Leikhidraba ko ki kendra da habide Heirok kendra da ado mayam na hari basi magi mathong ngam pangthokpa leikai na su kinere tare. Adubo itha thajadana koi iramda masigi MLA hatare Heirok kendra ki MLA Honorable MLA Dr. Radeshyam Masamak Yaona Ajay Kogi Amadi Sargi Kogi Leriba Inmate Singh Hadi Kogi Sargi Team Gulona Hadi Maruani Kogi Home Isolation Sida so Togai Pubiriba Kogi Yamasing Kogi Yamba Jogan Adugi Yam Wenjit Aduga Yamazadumni Aduga Honorable Sar Masamu Yaurga Hujiksi Hariba Kogi Heirok Kendragi Thukchomaibu mafam sida leiriba Covid patient naraba sigi naramadi ki Leikhidraba sigi mathom ngam pangthokpagi thoromasini ai mayamna uthok chagadurisi tungi lambi da mutpa naidana lehorgadaba topi am orane hatari ngasi sidi raja mayam ki mihut amoina leiriba kogi Heirok Kendragi Honorable MLA Dr. Radeshyam Masamak Yaona hariba mayamna Aki wa pungnaraba leina sibu goi muthadaba yadi haibugi waklon nga si fawda jangsil leiba tawdang sing sida sigi angap ga phangna kogi lobiriba tawdang sing ki manung nga si sigumba mathom ngam pangthokbugi thoramasi Honorable MLA na lobiriba tawdang si mayam nu thokjage miyeng taminasi ko mangda thobiriba si Honorable MLA ki garini musumagi sko sing atoga tungdai koi inari ado na aju go Amigo. Upsa project dead body pore dead body si koi Honorable MLA Masamak Yaurga magi mathom ngam pangthok pidwini Covidna maram orga Heirok Kendragi thokchok Leikhidraba kogi magi Leikhidraba thoyaudraba chang ni laisi haribasi Honorable MLA Masamak Yaurga Poloibikhre mathom ngam pangthoktoini biksi Iramdam sigi Honorable MLA hojik PP piduna hariba ngasigi Covidna maram orga Leikhidraba mathom ngam pangthokpasi saruk yanabagi damak sem sabiri aduga maru ena hena sida achobu thodang lobirisi thokchom village sigi jut sing kogi leiriba lekai sigi achobu thodang lobiduna sida hena ngasigi mathom ngam si mapung phana bakana honajari dan juga Heirok Kendragi Isolation Center ki Home Isolation Center ki supervisor जो के ले रहे तो लोरी मुंगी प्रधान ले रहे ngasi yamna nuaitaba thawdok amane thawdok ama laire haijaba tare akoi thokchom
ꯈꯨꯡꯒꯪ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯍꯥꯟꯅ ꯃꯌꯥꯝ ꯄꯥꯛꯇꯛꯅ ꯅꯥꯔꯛꯄ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯂꯧꯅꯔꯛꯄꯗꯒꯤ ꯄꯥꯛꯇꯛꯅ ꯅꯥꯔꯛꯇꯅ ꯈꯨꯟꯒꯤ ꯚꯣꯂꯟꯇꯤꯌꯔꯁ ꯃꯌꯥꯝ ꯂꯩꯀꯥꯏ ꯃꯌꯥꯝ ꯌꯥꯎꯅꯔꯦ ꯄꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯋꯥꯔꯤꯌꯔ ꯃꯌꯥꯝ ꯀꯣꯚꯤꯗ ꯋꯥꯔꯤꯌꯔ ꯃꯌꯥꯝꯁꯦ ꯄꯨꯜꯂꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯆꯧꯕ ꯊꯧꯗꯥꯡꯅ ꯊꯣꯛꯆꯣꯝꯒꯤ ꯑꯩꯈꯣꯏ ꯚꯣꯂꯟꯇꯤꯌꯔ ꯃꯌꯥꯝꯅ ꯊꯣꯛꯆꯣꯝ ꯈꯨꯡꯒꯪꯒꯤ ꯑꯩꯈꯣꯏ ꯈꯨꯡꯒꯪꯒꯤ ꯚꯣꯂꯟꯇꯤꯌꯔ ꯃꯌꯥꯝ ꯂꯧꯕꯤꯔꯒ ꯑꯩꯈꯣꯏ ꯊꯦꯡꯅꯗꯅ ꯍꯧꯖꯤꯛ ꯀꯟꯇꯦꯟ ꯇꯧꯗꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯛꯑꯕ ꯃꯇꯨꯡꯁꯤꯗ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯁꯦꯟꯇꯔꯗꯁꯨ ꯍꯥꯟꯅ ꯂꯩꯔꯝꯃꯕ ꯆꯍꯤ 34 ꯁꯨꯔꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯃ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯀꯣꯚꯤꯗ ꯂꯧꯔꯝꯃꯒ ꯂꯩꯇꯕ ꯃꯤꯁꯤꯡꯁꯤ ꯄꯣꯠꯂꯣꯏꯕꯗ ꯀꯤꯅꯗꯅ ꯃꯁꯤ ꯂꯧꯅꯩ ꯍꯥꯏꯕꯗꯒꯤ ꯊꯧ ꯁꯥꯕꯤꯗꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯃꯥ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯄꯥ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯥꯁꯤꯡ ꯄꯣꯠꯂꯣꯏꯕ ꯃꯥꯒꯤ ꯑꯔꯣꯏꯕꯒꯤ ꯃꯊꯧ ꯃꯉꯝ ꯇꯧꯗꯕ ꯌꯥꯗꯅ ꯇꯧꯅꯈꯤꯗꯕ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯌꯥꯎꯕꯗ ꯅꯤꯡꯕ ꯀꯥꯏꯈꯤꯕ ꯂꯩꯀꯥꯏꯅ ꯌꯥꯗꯕ ꯀ꯭ꯂꯕꯅ ꯌꯥꯗꯕ ꯃꯁꯥꯅ ꯀꯤꯕꯗꯒꯤ ꯇꯧꯍꯧꯗꯕ ꯃꯌꯥꯝꯗꯣ ꯃꯗꯨ ꯀꯤꯕꯤꯒꯅꯨ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤꯗꯤ ꯑꯩꯈꯣꯏ ꯋꯥꯔꯤꯌꯔ ꯃꯌꯥꯝ ꯂꯩ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗꯕ ꯏꯃꯥ ꯏꯄꯥ ꯏꯆꯥ ꯏꯁꯨꯒꯤ ꯃꯁꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯗ ꯏꯖꯠ ꯄꯤꯕ ꯑꯁꯤꯕ ꯂꯩꯈꯤꯗꯕꯒꯤ ꯍꯛꯆꯥꯡ ꯊꯋꯥꯏ ꯌꯥꯎꯗꯕ ꯍꯛꯆꯥꯡꯗ ꯏꯖꯠ ꯄꯤꯕ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯅꯤ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯠꯅꯕꯤꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯇꯧꯒꯗꯕꯅꯤ ꯑꯗꯨꯅ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯉꯁꯤꯗꯤ ꯑꯩꯈꯣই ꯀꯦꯟꯗ꯭ꯔꯒꯤ ꯑꯁꯤꯒꯤ ꯊꯧꯆꯣꯝ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯄ꯭ꯔꯙꯥꯟ ꯑꯩ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯒꯤ ꯁꯨꯄꯔꯚꯥꯏꯖꯔ ꯑꯩꯈꯣꯏ ꯚꯣꯂꯟꯇꯤꯌꯔ ꯃꯌꯥꯝ ꯂꯩꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯦ ꯍꯥꯏꯔ ꯀꯥꯟꯗ ꯉꯁꯤ ꯑꯩꯈꯣꯏ ꯌꯥꯎꯅ ꯉꯁꯤ ꯄꯣꯠꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯈꯨꯡꯒꯪ ꯈꯨꯗꯤꯡꯃꯛꯇ ꯁꯨꯃꯥꯏꯅ ꯀꯣꯚꯤꯗꯀ ꯃꯔꯤ ꯂꯩꯅꯅ ꯂꯩꯇꯕ ꯈꯣꯠꯇꯕ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏ ꯄꯣꯠꯂꯣꯏꯃꯤꯟꯅꯅꯤ ꯀꯔꯤꯒꯨꯝꯕ ꯂꯩꯀꯥꯏꯗꯨꯅ ꯈꯨꯡꯒꯪꯗꯨꯅ ꯄꯣꯠꯂꯣꯏꯕ ꯀꯤꯕ ꯅꯨꯡꯉꯥꯏꯇꯕ ꯆꯤꯡꯅꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯥ ꯌꯥꯎꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯣꯂꯟꯇꯤꯌꯔ ꯃꯌꯥꯝ ꯑꯩ ꯏꯁꯥꯅ ꯂꯤꯗ ꯇꯧꯔꯒ ꯄꯣꯠꯂꯣꯏꯕꯒꯤ ꯃꯊꯧ ꯃꯉꯝ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯇꯧꯖꯒꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯑꯗꯨꯒꯤ ꯃꯦꯁꯦꯖ ꯑꯃ ꯄꯤꯖꯒꯦꯅ ꯉꯁꯤ ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯇꯧꯖꯕꯅꯤ ꯄꯣꯠꯂꯣꯏꯕ ꯍꯧꯈ꯭ꯔꯦ ꯑꯣꯅꯔꯦꯕꯜ MLA ꯃꯁꯥꯃꯛ ꯌꯥꯎꯅ ꯑꯁꯤꯒꯨꯝꯂꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯁꯦ ꯂꯩꯈꯤꯗ꯭ꯔꯕꯁꯤ ꯆꯍꯤ 30 ꯁꯨꯔ ꯃꯥꯜꯂꯦ ꯅꯨꯄꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨ ꯂꯩꯀꯥꯏ ꯊꯧꯆꯣꯝ ꯚꯤꯂꯦꯖꯁꯤꯒꯤ ꯅꯍꯥꯔꯣꯟꯁꯤꯡꯅꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯦ ꯗꯦꯟ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯣꯅꯔꯦꯕꯜ MLAꯒꯤ ꯄꯥꯎꯇꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯅ ꯑꯀꯤꯕ ꯂꯩꯇꯅ ꯊꯣꯛꯄꯤꯔꯛꯇꯨꯅ ꯑꯀꯤꯕ ꯂꯩꯇꯕ ꯍꯥꯏꯗꯤ ꯉꯥꯛꯐꯝ ꯊꯣꯛꯄ SOP ꯐꯖꯅ ꯉꯥꯛꯄꯤꯔꯒ ꯇꯧꯐꯝ ꯊꯣꯛꯄ ꯒꯥꯏꯗꯂꯥꯏꯟꯁꯦ ꯐꯖꯅ ꯉꯥꯛꯄꯤꯔꯒ ꯇꯧꯕ ꯉꯥꯛꯀꯅꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯗꯨꯅ ꯃꯐꯝ ꯀꯌꯥꯗ ꯇꯧꯔꯤꯕꯁꯤꯡꯁꯤꯁꯨ ꯄꯣꯠꯂꯣꯏꯔꯤꯕ ꯇꯧꯔꯤꯕꯁꯤꯡꯁꯦ ꯂꯣꯏꯅ ꯃꯤ ꯑꯃꯅꯤ ꯈꯛꯅ ꯇꯧꯕ ꯉꯥꯛꯀꯅꯤ ꯑꯗꯨ ꯃꯈꯣꯏ ꯀꯩꯝꯇ ꯐꯖꯅ ꯒꯥꯏꯗꯂꯥꯏꯟꯗ SOP ꯉꯥꯛꯑꯒ ꯑꯃꯁꯨꯡ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯐꯖꯅ ꯂꯧꯈꯠꯂꯒ BP ꯎꯞꯁꯤꯜꯂꯒ ꯇꯧꯕ ꯉꯥꯛꯀꯅꯤꯅ ꯉꯁꯤꯕꯨꯗ ꯃꯈꯣꯏꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯦꯁꯦꯖꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯔꯀꯥꯟꯁꯤꯗ ꯀꯩꯒꯨꯝꯕ ꯂꯩꯈꯤꯗꯕ ꯌꯥꯎꯔꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯍꯨꯟꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯗꯒꯤ ꯃꯐꯝ ꯅꯥꯏꯗꯅ ꯑꯩꯈꯣꯏꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯄꯣꯠꯂꯣꯏꯕꯒꯤ ꯃꯍꯨꯠꯇ ꯏꯁꯥꯒꯤ ꯖꯒꯥꯗ ꯑꯩꯈꯣꯏꯅ ꯄꯣꯠꯂꯣꯏꯕꯒꯤ ꯊꯧꯔꯝꯁꯤ ꯑꯁꯨꯝꯅ ꯁꯨꯝ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯕ ꯉꯁꯤꯒꯤ ꯃꯦꯁꯦꯖꯁꯤ ꯃꯌꯥꯝꯅ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯑꯣꯅꯔꯦꯕꯜ MLA ꯃꯁꯥꯃꯛꯅ ꯇꯧꯕꯤꯔꯤꯕꯁꯤ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯉꯝꯈꯩ ꯂꯩꯇꯅꯁꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯗ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯒꯦ ꯄꯤꯅꯕꯤꯔꯁꯤꯀꯣ